एटीना वराक्कनी हाइना कोukhiba मियोई अमा fubada sire nupi macha amabu namthak tawduna ikai khumnaba manghanaba honarami haibagi maralda Arambai Tenggolna Kakching unit ki thongmi singna haijaba miyoi singna miyoi mapal fubada miyoi ama laikhidre ngarang thokiba thodok aduda laikhidraba miyoi adugi maming haubam naukcha chahi 35 apokpa laikhidraba haubam manimukta kawi Kakching district ki Waikhong police station gi manung chana laiba Tezpur mayai laikai dagini Thodok adubo yaningdaba phongdok tuna ngasi Tezpur mayai laikai primary school lampakta miyamgi mifam ama pangthoktuna joint action committee against the brutal murder of haubam naukcha and other fatal torture of 8 innocent persons koba ama semkhre Nauksa misi asiga mari lainana JSC amati khulleikai gi miyamna mara laibasing fabiduna ahakpa cherak piyu haina ngasi Kakching police station da thomjalakhre tungda JSC amadi imung manunggi miyusing yauna SP Kakching amadi atai officer singa faminaduna wari sanaki wari sanaba aduda police ki maikai dagi mara laibasing fare haibu wafam phongdorakpadagi miyamgi khoisaunaba adu nemthanaki Misi asigi matangda Chief Minister ga wari sanaduna laikhidraba haubam nauksa gi mihat asida chenabasing logi oiba chapchaba cherak phanghalu laikhidrabagi loinabi chahi 13 gi machanupi amasung chahi 3 khakta ngairiba machanupa asigi tung koini hingjaba yanaba leingakna sinbiba yauna tongan bu wafam sing taksin gani hairi JSC gi wangangloi Ratan Kumar na phongdorakpada haukiba chahi 2016 gi aroiba numit December 13 gi numidangda Kakching sumak lekai da leiba 80 unit ki miyusingna haubam nauksa gi mayumda laktuna mahak puthiki matam adu da mahak mayumda leiramdabadagi unit pukhalaknaba yumgi miyusingda khanghalamki Masigi matung ina ngarang January amada lamdam adugi maira paibe lusingbasing amadi club ahungi thawpubasing yauna imung manunggi miyosingna naukcha yauna miyoi mapal 80 Kakching unit ta thinkhibani maduda makoibu tamthina phurakpadagi hawam naukcha laikhidabani loinana atopa miyoising aduna laikan naduna leiri misi asi Arambai Tenggolna mari leinade haina che thokpiraklabanina Kakching unit asida leiramliba kangbu adu geng khupuni haina mari leinabasingna lauthokpiyo